TOMTV na akhanana laukhacharakpa adomgi khonjelgi thauramgi khuthangda miyamdagi tongan wafam kaya phongdok pirakpa leptri karamba miyoisingna karamba wafam sing thangbirakpage habadu miyam punna amuktang taminase. Honorable CM na miyamgi mafamda lauthokpikhiba koigi jumthong khudingi oina mi amada cheng kg mari gi changda pigani phangangani haina lauthokpiki tawtabo hojik phawbogi oina lairiba asidadi jumthong khudingi oina cheng kg mari phanganba sulaitri somnatangi hana phanglamba adugumna akoigi napsagi phangpham thokpa cheng voter da jumkok oina laibana kg tarok aduga Tunggo leitaba tongan charaga leibana kg ohum adu khaktamak aikoigi area sida phange municipal area ki manung chana leiba warner bertiang ki area da nasi phawda MLA ki kuthangda mi amada cheng kg mari phangangani habadu nasi phawbudi phangjadri han akon habadudi akaiba lete adumapu matamgi matungina jembirapko matamda chief minister na hai kibagi matungina jiribam ki MLA nasu mi amada cheng kg mari phanganbigani hana asa tawjari loinana COVID-19 gi lachat sigi khanbiraga worker singda cheng kg masing suna jenanaba akanba instruction pihanjaningi ngasi essential commodity matau karamna systematic naina phangedage hairabadi aikoina ahanbada essential item sing du kana na singi haibadu hana khangdokani aduga singaiba posingdu unload tawdringaida singaiba miduga government gi authority ga phaminaraga potugi mamando lepthokani aduga lepthokliba posingdu imphal gi mayolda pulap thadabagi mahutta district singdugi bazar macha singduda lairiba wholesaler natragana retailer singduda chaithokpirabadi ngasi imphal mayolda mi pulap thomjilak libase kharamba khaidi phagani aduga agency kharagi item kharasu adum supply to honbai jai COVID-19 gi aso wathok oiba bot phangdabagi su aso wathok oribase aina matakta hairiba singse tawrabadi khara makaidi phagadra haina khali COVID-19 की situation सिदा आई stuck तौदुना आई मफम असिदा चेन्नई की ड्रीम्स रोड ता आई लेजरी अखोई की कॉलेज की सुती थाबा मतमदा आई थारे हाइना पाउ पिरकपतो खितंग डिलेड ओइबा मरमना आई की फ्लाइट सु फंगिद्रे अदुसु मथक्ता आइना आई अखोई की प्रिंसिपल ना आई बुसिदा लेबगी सेफ ओइदे हाइबा मरम अमा आइगोंदे इन्फॉर्मेशन अमा ख इंटरनल इन्फॉर्मेशन अमा पिरकपा मरम ना आई कॉलेज की हॉस्टल अदु थादोकलगा आई अतोप मफम अमदा चटनबा आइना प्लान तौप मतमदा कनानासु आइगोंदे चंगजफम पिरकते मरमदी मखोई की हाउस ओनर लेबन मरम ना अदगी पीजी दे लेबा मरम पीजी दे लेरिबा मयाम सिंगदुना आइगोंदा चंगजफम कनासु कनामतना आइगोंदा पिरखिदे अदगी aina hotel je thirakpa matamda hotel mayam ama khak thire hotel jida ju loimak shut down tawgiba maramna amata phangide last da ama hotel ama khak phangi adui mafamdu da ai isa mathonda leizaribani ai huzik yamna kahani chana thaknaba yamna awaba paisa gi matamda paisa payment tawraga hotel se noma gi payment thirakpa maramna aigonda awaba ama oiragli aina government side haijagadabadi or nijagadabadi atai kemta nate karigumba makhoina pre plan ama tawbiragadi akhoi stuck tawraga yamna wan leijariba satra oiro akhoi gi maitai singsi मोखोइना प्लान अमा तौरगा शिदगी कइनो एनी हाउ तौरगा ट्रांसपोर्टेशन अमा पीबो और मतेंग खतंग अदु नत्रबो ओरगा सु लेफम साबम मतेंग खतंग अखोइदा पीबिरगदी याम नुंगाइसनी हाइना खनजै